Sanamahi lining bu malem da leiba lining singa changdam nage haibadi lining asibu pamna chatliba kayana lining asida leriba chana kanglon kaya mayek sengna khangbu mathau tai haina Arts and Culture Minister Langpolakpam Jayant Kumar Fongdokre Wafama Singasi Sanamahi Temple Board na sinduna board asige haying khongbal ufong yumfam da leiba office pangthokiba Sanamahi lining gi chana kanglon firal amadi khudam fongduna miyamda kusinabagi tharamda fongdokibane Kurai Salanthongdagi Suresh Widromda ngarang numidang India gi oina khwaidagi lemjaningai oiraba National Architecture amadi Interior Design Excellence Award 2020 khusinaduna ikai kongni budkhre ngarang numidang Bengaluru gi Datas West End Hotel da pangthokiba thorom amada award asi Architect Felix Burrows Australia amadi Dr. Ajay Chandran CK Dean amadi Professor BGS School of Architecture amadi Urban Planning Bengaluru na khusinakhi Churachandpur district ke manung chanalaiba lamdanda Nehru Yuva Kendra Sangathan Bishnupur district na sinduna numitare ni jathagadaba adventure camp kidamak ngasi Lok Sabha gi MP Dr. RK Ranjan na flag off tobuga loina sports ki material sing yang thopagi tharomama Bishnupur kiam basang na pangthokre YK College Wangjing ki kha thangbada laiba uningkhong thong manakta ngasi ayu anganbada Datsun car ama accident thokpada car adu buthorokiba miyoi ama lekhidre car manung dagi fangba smart card amagi matung inadi car adu gi mapugi ming Saugrakpam Damudor Singzamai Saugrakpam Laikai haina irami haidi ngasi February ani asida malengmi mafam kayada malemgi pat ki numit thorom pangthokna bugom Manipur gi mafam kayada su numit asibu pangthoknari handak chahi gi oina malemgi pat ki numit ki theme Wetlands and Biodiversity haibasina oiri All Loktak Lake Areas Fishermen Union Manipur na sinduna Hauzik Langol Sabi Champu Kampok Loktak ta pangthokhi